ꯃꯛꯇꯗ Manipuri audiobookꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ audiobook ꯑꯁꯤꯅ Class 12ꯒꯤ Manipuri textbookꯇ ꯌꯥꯎꯕ ꯂꯟꯆꯦꯟꯕ ꯃꯩꯇꯩꯅ ꯏꯕ ꯂꯤꯂꯥ ꯃꯆꯥ ꯍꯛ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯃꯆꯥ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯂꯤꯂꯥ ꯃꯆꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ ꯂꯟꯆꯦꯟꯕ ꯃꯤꯇꯩ ꯃꯅꯤꯄꯨꯔꯤꯒꯤ ꯁꯛꯅꯥꯏꯔꯕ ꯀꯕꯤꯅꯤ, ꯀ꯭ꯔꯤꯇꯤꯛ, ꯑꯅꯨꯕꯥꯗꯛ ꯑꯃꯁꯨꯡ ꯋꯥꯔꯤꯃꯆꯥ ꯏꯕ ꯑꯃ ꯑꯣꯏꯅꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯩ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯂꯅꯥꯏ ꯋꯥꯔꯦꯡ, ꯗ꯭ꯔꯃꯥ ꯑꯃꯁꯨꯡ ꯂꯤꯂꯥ ꯃꯆꯥꯅꯆꯤꯡꯕꯗꯁꯨ ꯈꯨꯠ ꯊꯥꯏ꯫ ꯍꯤ ꯅꯪꯕꯨ ꯍꯣꯟꯗꯦꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯍꯤꯇ꯭ꯌ ꯑꯃꯗꯤ ꯂꯅꯥꯏ ꯁꯪꯁꯊꯥꯟꯁꯤꯡꯅ ꯃꯅꯥ-ꯃꯊꯨꯝ ꯀꯌꯥꯁꯨ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦ꯫ ꯍꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯤꯂꯥ ꯃꯆꯥꯁꯤꯗ ꯑꯏꯕꯅ ꯅꯨꯄꯥ-ꯅꯨꯄꯤ ꯑꯅꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯇꯠꯅ-ꯊꯥꯅ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯅꯤꯡꯊꯤꯅ ꯁꯥꯒꯠꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯤ ꯂꯤꯂꯥ ꯃꯆꯥ ꯍꯛ꯫ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯒꯗꯕꯁꯤꯡ: ꯁꯅꯥꯍꯣꯡꯕ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯤꯑꯣꯏꯅꯤ, ꯁꯝꯅ ꯍꯣꯡꯕꯁꯨ ꯀꯧꯏ꯫ ꯌꯥꯏꯁꯅꯥ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅꯤ, ꯆꯍꯤ 30ꯃꯨꯛꯀꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯥꯃ ꯁꯅꯥꯍꯣꯡꯕꯒꯤ ꯃꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤ, ꯆꯍꯤ 30ꯃꯨꯛꯀꯤ ꯃꯤꯑꯣꯏꯅꯤ꯫ ꯇꯝꯐꯥꯃꯅꯤ ꯁꯅꯥꯍꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯆꯍꯤ 8-9ꯃꯨꯛꯀꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯐꯝ: ꯑꯃꯟꯕ ꯃꯤꯇꯩꯒꯤ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯥꯡꯒꯣꯟ꯫ ꯃꯥꯡꯒꯣꯟꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯊꯥꯏ꯫ ꯇꯦꯕꯜꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯆꯦ-ꯆꯥꯡꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ꯫ ꯁꯅꯥꯍꯣꯡꯕ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯃꯥꯡꯒꯣꯟꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯑꯃꯟꯕ ꯕꯦꯒ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯕꯦꯒ ꯑꯗꯨꯗꯒꯤ ꯑꯃꯟꯕ ꯆꯦ-ꯆꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯔꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯅꯥꯍꯣꯡꯕꯅ ꯆꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯇꯣꯉꯥꯟꯕ ꯆꯦ ꯑꯃ ꯊꯤꯔꯤ꯫ ꯁꯅꯥꯍꯣꯡꯕ ꯁꯥꯎꯔꯞꯅ ꯁꯣꯜꯂꯤ꯫ "ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ ꯄꯇꯥꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯅ ꯄꯪꯊꯦꯡꯗ ꯊꯦꯡꯅꯩ, ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ꯫" ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯒ, "ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ?" ꯌꯥꯏꯁꯅꯥ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯁꯥꯎꯔꯞꯅ ꯊꯣꯔꯛꯏ꯫ ꯌꯥꯏꯁꯅꯥꯗ ꯉꯛꯂꯞꯅ ꯌꯦꯡꯂꯒ ꯁꯅꯥꯍꯣꯡꯕꯅ, ꯊꯥꯡꯖꯧꯗꯨꯒ ꯀꯗꯥꯏꯗꯅꯣ?" ꯌꯥꯏꯁꯅꯥꯅ ꯁꯥꯎꯔꯞꯅ, "ꯁꯤꯡꯒꯩꯗꯒꯤ ꯁꯤꯡ ꯂꯧꯔꯨꯒꯦ, ꯃꯩꯆꯝ ꯑꯣꯏꯅꯅꯕ ꯁꯤꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫" ꯁꯅꯥꯍꯣꯡꯕꯅ ꯉꯛꯅ, ꯀꯅꯥꯒꯤ ꯁꯤꯡꯒꯩ?" ꯌꯥꯏꯁꯅꯥꯅ ꯁꯅꯥꯍꯣꯡꯕꯗ ꯁꯥꯎꯔꯞꯅ ꯌꯦꯡꯉꯤ, ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯁꯅꯥꯍꯣꯡꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯏ꯫ "ꯀꯅꯥꯒꯤ ꯁꯤꯡꯒꯩꯅꯣ ꯍꯥꯏꯕꯅꯤ?" ꯁꯣꯟꯊꯪꯅꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ "ꯃꯅꯥꯕꯨ ꯄꯥꯟꯗꯕ꯭ꯔꯥ ꯈꯪꯗꯦ꯫" ꯌꯥꯏꯁꯅꯥ ꯁꯅꯥꯍꯣꯡꯕꯗ ꯁꯥꯎꯅ ꯌꯦꯡꯉꯤ, ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯄꯥꯟꯗ꯭ꯔꯦ, ꯏꯅꯥꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ, ꯏꯅꯥꯁꯨ ꯄꯥꯟꯗ꯭ꯔꯦ, ꯏꯈꯣꯡꯁꯨ ꯇꯦꯛꯂꯦ, ꯑꯗꯨꯒ ꯏꯃꯤꯠꯁꯨ ꯇꯥꯡꯂꯦ꯫" ꯁꯅꯥꯍꯣꯡꯕꯅ ꯉꯛꯅ ꯌꯦꯡꯂꯒ, "ꯀꯗꯣꯝꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯇꯧꯔꯛꯂꯤꯁꯤꯅ, ꯑꯌꯨꯛꯁꯤꯗꯕꯣ?" ꯌꯥꯏꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯩ꯫ ꯁꯅꯥꯍꯣꯡꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯅꯣꯡꯂꯩꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ, ꯃꯆꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯅ ꯍꯧꯕ ꯅꯣꯡꯂꯩꯅꯤ꯫ ꯅꯣꯡꯂꯩꯁꯤꯗꯅꯦ ꯑꯩꯗ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯇꯨꯝꯅ ꯍꯨꯝꯈꯤꯗꯧꯔꯤ." ꯁꯅꯥꯍꯣꯡꯕ ꯁꯥꯎꯔꯞꯅ, "ꯌꯥꯔꯦ, ꯈꯪꯂꯦ, ꯃꯈꯥ ꯇꯥꯔꯅꯨ, ꯅꯪꯅ ꯊꯤꯒꯗꯧꯕ ꯁꯤꯡꯖꯥꯗꯣ ꯊꯤꯔꯨꯔꯣ." ꯌꯥꯏꯁꯅꯥ ꯁꯥꯎꯅ, "ꯈꯪꯂꯝꯂꯅꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯨꯡꯈꯪ ꯍꯦꯛ ꯈꯪꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕ꯫ ꯅꯨꯡꯉꯥꯏꯔꯅꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯦꯗꯅ ꯏꯌꯨꯝ ꯏꯀꯩ ꯄꯨꯝꯕ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯗꯕ, ꯑꯩꯈꯣꯏ ꯎꯆꯦꯛ ꯋꯥꯌꯥꯎꯒꯨꯝ ꯎꯔꯛ ꯋꯥꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯤꯡꯒꯗꯕ." ꯁꯅꯥꯍꯣꯡꯕ ꯁ꯭ꯋꯔ ꯁꯪꯂꯞ ꯍꯣꯟꯗꯣꯛꯂꯒ, "ꯌꯥꯏꯁꯅꯥ, ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯅꯔꯣ? ꯁꯤꯕꯨ ꯑꯩꯅꯔꯣ ꯍꯥꯏꯕ? ꯍꯤꯡꯒꯣꯜꯁꯤ ꯐꯅꯁꯨ ꯆꯥꯎꯔꯤ, ꯑꯗꯨꯅ ꯃꯆꯦꯠ ꯑꯃꯇꯪ ꯌꯣꯟꯊꯣꯛꯂꯒ ꯋꯥꯛꯁꯣꯞ ꯑꯃ ꯂꯤꯡꯁꯤꯔꯥ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯄꯩꯁꯥ ꯑꯗꯨꯛ ꯇꯤꯡꯅ ꯃꯇꯝ ꯃꯥꯡꯅ ꯃꯤꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕꯒꯤ ꯑꯥꯔꯊꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯑꯩꯈꯣꯏ ꯏꯆꯦꯃꯅ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯂꯨꯅꯤ? ꯏꯃꯥ ꯏꯄꯥꯅ ꯅꯨꯄꯥ ꯏꯊꯟꯇ ꯄꯣꯛꯂꯝꯕꯅꯤꯅ ꯑꯩꯅ ꯏꯪꯈꯣꯜꯁꯤ ꯃꯆꯦꯠ ꯑꯃ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ?" ꯌꯥꯏꯁꯅꯥꯅ ꯀꯜꯂꯞꯅ, "ꯍꯣ, ꯀꯥꯏꯕ ꯀꯥꯏꯗꯕꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯅꯝꯕꯦꯝꯃꯅ ꯌꯦꯜꯂꯛꯂꯤꯕꯗꯨꯅꯤ꯫ ꯉꯛꯄꯨ ꯉꯛꯏꯅꯦ, ꯏꯃꯥꯏꯄꯦꯝꯃ,
ꯈꯣꯟꯗꯤ ꯏꯅꯧ ꯍꯦꯛ ꯅꯧꯔꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯤ ꯍꯥꯠꯄꯕꯨ ꯉꯝꯃꯤꯅꯦ꯫ ꯁꯅꯥꯍꯣꯡꯕꯅ ꯁꯥꯎꯔꯞꯅ ꯍꯦꯔꯥ ꯅꯪꯁꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇ꯭ꯔꯤꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯕꯗꯨ ꯃꯥꯕꯨ ꯃꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨꯅ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯀꯣꯔꯠꯀꯤ ꯆꯦꯒ ꯊꯥꯔꯛꯂꯗꯅ꯫ ꯁꯅꯥꯍꯣꯡꯕ ꯁꯥꯎꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯨ꯫ ꯌꯥꯏꯁꯅꯥꯅ ꯊꯤꯡꯂꯕꯗꯤ ꯌꯣꯟꯗ꯭ꯔꯦꯗꯅ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯗ꯭ꯔꯕꯗꯤ ꯋꯥꯔꯛꯁꯣꯞ ꯍꯥꯡꯅꯕ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯅꯤ? ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯔꯛꯁꯣꯞ ꯂꯤꯡꯗ꯭ꯔꯦ, ꯋꯥꯔꯛꯁꯣꯞ ꯂꯤꯡꯗ꯭ꯔꯕꯗꯤ ꯏꯆꯥ ꯇꯝꯐꯥꯃꯅꯤꯁꯤ ꯃꯍꯩ ꯃꯁꯤꯡ ꯀꯔꯝꯅ ꯇꯝꯍꯟꯒꯗꯧꯔꯤꯕ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏ ꯆꯥꯔꯒ ꯍꯤꯡꯒꯗꯧꯔꯤꯕ? ꯅꯠꯇꯦ ꯃꯁꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯗꯣꯂꯥꯏ ꯇꯣꯡꯕꯒ ꯍꯩꯖꯗꯦ꯫ ꯁꯅꯥꯍꯣꯡꯕ ꯁꯥꯎꯅ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯂꯒ ꯅꯠꯇꯦꯅꯦ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯂꯤꯕꯁꯤꯕꯨ ꯑꯩꯅꯔꯣ ꯍꯥꯏꯕ? ꯑꯩꯅꯒ ꯊꯤꯡꯕꯗꯧꯅ ꯑꯩꯉꯣꯟꯗ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯍꯥꯏ ꯋꯥꯅꯤ ꯉꯁꯤꯅꯦ ꯂꯣꯏꯅꯤꯀꯣ꯫ ꯌꯥꯏꯁꯅꯥꯅ ꯈꯔ ꯇꯞꯊꯔꯒ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯤꯒ ꯍꯥꯏꯈ꯭ꯔꯕꯅꯦ, ꯑꯩꯗꯤ ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯁꯅꯥꯍꯣꯡꯕ ꯁꯥꯎꯔꯞꯅ ꯑꯗꯨꯗꯤ ꯆꯠꯂꯣ, ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯔꯨꯔꯣ, ꯁ꯭ꯋꯥꯏꯗꯒ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯈꯣꯡꯂꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯏꯁꯅꯥ ꯂꯩꯕꯥꯛꯇ ꯊꯥꯗꯔꯝꯕ ꯊꯥꯡꯖꯧꯗꯨ ꯂꯧꯈꯠꯂꯒ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯂꯅꯤ? ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯕꯅꯤ, ꯏ ꯃꯔꯤꯅꯤꯅ ꯆꯩꯅꯥ ꯐꯥꯎꯔꯝꯒꯅꯤ꯫ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯁꯅꯥꯍꯣꯡꯕ ꯀꯜꯂꯞꯅ ꯂꯥꯎꯍꯧꯏ ꯍꯩꯠ ꯅꯪ ꯉꯁꯤ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯦꯒ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯥꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯉꯁꯤꯅꯦ ꯈꯣꯏꯗꯧꯒꯁꯤ ꯕ꯭ꯔꯤ ꯕ꯭ꯔꯤ ꯍꯦꯛ ꯁꯥꯎꯒꯠꯂꯛꯏꯀꯣ꯫ ꯇꯦꯕꯜꯗꯒꯤ ꯕꯦꯒꯇꯨ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯇꯦꯕꯜꯗꯨꯗ ꯀꯜꯂꯞ ꯊꯥꯗꯩ, ꯃꯩ ꯃꯝꯊꯈꯤ꯫ ꯃꯩꯗꯨ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯄꯗ ꯁꯅꯥꯍꯣꯡꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯃꯀꯣꯛ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯈꯣꯠꯂꯤ꯫ ꯆꯦ ꯆꯥꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯔ ꯍꯧꯔꯞꯅ ꯀꯧꯔꯛꯏ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯍꯣ ꯀꯩꯗꯧꯔꯤꯒꯦ? ꯌꯥꯏꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯣ ꯀꯩꯗꯧꯔꯒꯦ? ꯋꯥꯏ ꯁꯤꯠꯄꯗꯨ ꯍꯦꯛ ꯂꯪꯊꯣꯛꯂꯝꯕ ꯌꯥꯗꯗꯨꯅ ꯇꯧꯅꯤ, ꯑꯩꯁꯨ ꯊꯣꯔꯛꯏꯗꯅ꯫ ꯁꯅꯥꯍꯣꯡꯕꯅ ꯇꯞꯂꯞꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯩꯗꯧꯉꯩꯅꯣ, ꯉꯁꯤꯔꯣ? ꯌꯥꯏꯁꯅꯥꯅ ꯈꯔ ꯀꯜꯂꯞꯅ ꯍꯣ ꯉꯁꯤꯅꯦ ꯉꯁꯤ꯫ ꯁꯅꯥꯍꯣꯡꯕꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯁꯅꯥꯅ ꯈꯔ ꯐꯤꯡꯂꯞꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕꯨ, ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁ꯭ꯀꯨꯜ ꯀꯨꯝꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯏ ꯍꯥꯏ, ꯃꯥꯅ ꯇꯝꯕꯅꯤ꯫ ꯑꯉꯥꯡ ꯋꯥꯅꯤ ꯚꯥꯞ ꯇꯥꯗꯦ, ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯇꯪ ꯇꯥꯕ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯅꯥꯍꯣꯡꯕ ꯀꯜꯂꯞꯅ ꯅꯪꯒꯤꯅꯦ ꯀꯣꯆꯤ ꯀꯣꯔꯥꯡꯗꯨ ꯇꯧꯔꯛꯀꯅꯨ, ꯆꯨꯝꯅ ꯑꯗꯨꯝ ꯈꯨꯝꯃꯨ꯫ ꯉꯁꯤꯁꯤ ꯃꯥꯝꯃꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯁꯣꯏꯗ꯭ꯔꯕ ꯍꯥꯏꯅ ꯍꯪꯕꯒꯤ ꯋꯥꯅꯤ, ꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ? ꯌꯥꯏꯁꯅꯥ ꯇꯞꯂꯞꯅ ꯑꯩꯁꯨ ꯆꯨꯝꯅꯒꯤ ꯉꯁꯤꯁꯤ ꯂꯦꯡꯉꯛꯀꯗ꯭ꯔꯥ ꯂꯦꯡꯉꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯁꯤꯕꯨ ꯀꯔꯤꯗ ꯀꯣꯆꯤ ꯀꯣꯠꯂꯤꯕꯅꯣ? ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯝꯃ ꯍꯥꯏꯕꯁꯤ ꯀꯣꯆꯤꯗ ꯀꯣꯆꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯀꯩꯅꯣ? ꯁꯅꯥꯍꯣꯡꯕ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯋꯥꯏꯗꯨ ꯁꯤꯠꯂꯨꯔꯣ, ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯂꯦ ꯍꯥꯏꯕꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛ ꯆꯨꯝꯃꯦ꯫ ꯌꯥꯏꯁꯅꯥ ꯁꯅꯥꯍꯣꯡꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯝꯃ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯒ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯏ꯫ ꯁꯅꯥꯍꯣꯡꯕꯅ ꯇꯦꯕꯜꯗ ꯆꯥꯏꯔꯤꯕ ꯆꯦ ꯆꯥꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯥꯝꯃ ꯆꯪꯂꯛꯄ ꯎꯗꯦ꯫ ꯃꯥꯝꯃꯗꯨ ꯂꯀꯛ ꯇꯧꯏ, ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯁꯤꯟꯅꯔꯒ ꯍꯧꯔꯞꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯝꯃ ꯇꯝꯐꯥꯃꯅꯤ, ꯄꯨꯄꯨꯒꯤ ꯇꯝꯐꯥꯃꯅꯤ ꯂꯩꯇ꯭ꯔꯣ? ꯀꯗꯥꯏ ꯁ꯭ꯀꯨꯜ ꯀꯨꯝꯂꯛꯇ꯭ꯔꯤꯕꯅꯦ? ꯁꯅꯥꯍꯣꯡꯕ ꯃꯥꯝꯃꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯥꯝꯃ! ꯁꯅꯥꯍꯣꯡꯕꯗ ꯃꯥꯝꯃꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯃꯥꯝꯃ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯏꯃꯥꯛꯁꯤꯗꯤ, ꯇꯝꯐꯥꯃꯅꯤ, ꯄꯨꯄꯨꯒꯤ ꯇꯝꯐꯥꯃꯅꯤ꯫ ꯁꯅꯥꯍꯣꯡꯕꯅ ꯆꯥꯛꯁꯪꯗ ꯂꯩꯍꯧꯕꯅꯤ, ꯇꯥꯔꯝꯂꯔꯣꯏ꯫ ꯇꯝꯐꯥꯃꯅꯤ ꯑꯃꯁꯨꯡ ꯃꯃꯥ ꯌꯥꯏꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯌꯥꯏꯁꯅꯥꯅ ꯃꯥꯝꯃ ꯎꯕꯗ ꯃꯀꯣꯛ ꯈꯨꯝꯃꯤ꯫ ꯇꯝꯐꯥꯃꯅꯤꯅ ꯃꯥꯝꯃꯕꯨ ꯎꯕꯗ ꯃꯅꯥꯛꯇ ꯅꯣꯛꯇꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯝꯐꯥꯃꯅꯤꯅ ꯅꯣꯛꯇꯨꯅ ꯄꯨꯄꯨ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯁꯅꯥꯍꯣꯡꯕ ꯇꯝꯐꯥꯃꯅꯤꯗ ꯍꯩꯠ ꯄꯨꯄꯨꯗꯕꯨ ꯅꯪ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯃꯥꯝꯃ ꯅꯣꯛꯇꯨꯅ ꯌꯥꯏꯗ, ꯏꯁꯨꯅ ꯀꯧꯅꯤꯡꯕꯗ ꯀꯧ, ꯕꯦꯔꯥ ꯂꯩ꯫ ꯑꯆꯥꯄꯣꯠꯇꯨ ꯇꯝꯐꯥꯃꯅꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯁꯦ
ꯏꯁꯨꯒꯤꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯥꯃꯗ ꯃꯣꯔꯥꯗꯨ ꯐꯤꯗꯥ ꯊꯥꯏ꯫ ꯃꯀꯣꯛꯀꯤ ꯐꯤꯗꯨ ꯑꯃꯨꯛꯀ ꯈꯔꯗꯪ ꯆꯤꯡꯈꯠꯂꯒ ꯃꯥꯃꯗ ꯈꯨꯔꯨꯝꯃꯤ꯫ ꯇꯝꯐꯥꯃꯅꯤ ꯑꯆꯥꯄꯣꯠ ꯆꯥꯅ ꯆꯥꯅ "ꯄꯨꯄꯨ, ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯗꯤ ꯀꯩꯗꯧꯔꯕ?" ꯃꯥꯃ ꯅꯣꯛꯂꯒ "ꯅꯈꯣꯏꯒꯤ ꯆꯪꯐꯝ ꯊꯣꯡꯒꯥꯜꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ, ꯍꯥ 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 ꯍꯥ." ꯇꯝꯐꯥꯃꯅꯤ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ "ꯆꯣ, ꯃꯆꯤꯟ ꯊꯤꯔꯤꯁꯤ ꯌꯦꯡꯉꯨ." ꯌꯥꯏꯁꯅꯥ ꯇꯝꯐꯥꯃꯅꯤ ꯈꯔ ꯀꯜꯂꯞꯅ "ꯍꯩꯠ, ꯄꯨꯄꯨꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯇꯧꯍꯩꯗꯕꯅꯤ." ꯃꯥꯃ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯃꯈꯨꯠ ꯇꯩꯊꯣꯛꯂꯒ "ꯀꯗꯥꯏ ꯊꯤꯔꯤꯕ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯉꯁꯤꯗꯤ ꯏꯁꯨ ꯇꯝꯐꯥꯃꯅꯤ ꯎꯅꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯅ ꯆꯤꯟꯒꯁꯤ ꯁꯦꯡꯅ ꯁꯦꯡꯗꯣꯛꯂꯒ ꯃꯥꯏꯒꯁꯤ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯇꯥꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ." ꯇꯝꯐꯥꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯆꯣ, ꯑꯗꯨ ꯑꯣꯏꯔꯁꯨ." ꯁꯅꯥꯍꯣꯡꯕꯗ ꯃꯥꯃꯗ "ꯏꯕꯣꯜ ꯄꯨꯊꯣꯔꯛꯂꯕ꯭ꯔꯥ ꯃꯥꯃ?" ꯃꯥꯃ "ꯀꯗꯥꯏꯗꯩꯅꯣꯗ, ꯗꯤꯜꯂꯤꯗ ꯃꯌꯨꯝ ꯍꯤꯡꯒꯣꯜꯒ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ, ꯄꯥꯛ ꯊꯣꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕꯨ." ꯁꯅꯥꯍꯣꯡꯕ "ꯏꯕꯣꯇꯣꯝꯕꯗꯤ?" ꯃꯥꯃꯅ "ꯃꯥꯗꯤ ꯍꯟꯗꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ, ꯈꯪꯗꯦ ꯃꯥꯅ ꯀꯔꯝ ꯊꯣꯛꯂꯒꯗꯕ." ꯁꯅꯥꯍꯣꯡꯕꯅ ꯇꯝꯐꯥꯃꯅꯤꯗ "ꯆꯣ, ꯅꯪ ꯄꯨꯄꯨꯅ ꯄꯤꯕ ꯑꯆꯥꯄꯣꯠꯇꯨ ꯆꯥꯔꯒ ꯉꯁꯥꯏꯒꯤ ꯄꯔꯥꯗꯨ ꯐꯥꯗꯣꯛꯎꯔꯣ." ꯃꯥꯃ ꯇꯝꯐꯥꯃꯅꯤꯗ "ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤꯔꯣ? ꯑꯗꯨꯅꯤꯗꯅ, ꯃꯔꯝ ꯃꯣꯛꯀꯗꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯄꯨꯄꯨꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ. ꯆꯣ, ꯂꯥꯏꯔꯤꯛ ꯇꯧꯖꯔꯨꯔꯣ." ꯇꯝꯐꯥꯃꯅꯤ ꯅꯣꯛꯇꯨꯅ "ꯑꯗꯨꯗꯤ ꯄꯨꯄꯨ, ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯔꯨꯈꯤꯒꯦꯀꯣ." ꯃꯥꯃꯅ ꯅꯣꯛꯇꯨꯅ "ꯇꯧꯊꯣꯛꯎꯔꯣ, ꯆꯣ. ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ." ꯇꯝꯐꯥꯃꯅꯤ ꯑꯆꯥꯄꯣꯠꯇꯨ ꯆꯥꯅ ꯆꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯌꯥꯏꯁꯅꯥ "ꯑꯌꯨꯛ ꯈꯔ ꯉꯟꯅ ꯂꯦꯡꯂꯛꯂꯕꯗꯤ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯁꯨ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ." ꯃꯥꯃꯅ "ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯆꯥꯁꯤꯗꯤ. ꯉꯁꯤ ꯅꯕꯥꯅꯤ ꯂꯩꯔꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦ. ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯅꯦ." ꯁꯅꯥꯍꯣꯡꯕ ꯇꯞꯅ "ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯃꯥꯃ?" ꯃꯥꯃꯅ "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯒꯤꯅꯤ." ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯕꯗꯨꯁꯨ ꯃꯥꯃꯁꯨ ꯎꯏ, ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯁꯤꯟꯅꯩ꯫ ꯌꯥꯏꯁꯅꯥꯅ ꯇꯝꯂꯞꯅ "ꯍꯤꯡꯒꯣꯜꯒꯤ ꯃꯇꯥꯡ ꯍꯥꯏꯕꯕꯨ?" ꯃꯥꯃꯅ "ꯍꯦꯔꯥ, ꯍꯣꯡꯕꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕꯗ ꯅꯈꯣꯏꯒꯤ ꯅꯅꯝꯕꯦꯝꯃ ꯁꯅꯥꯍꯟꯕꯤꯅ ꯊꯤꯡꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯒꯤ ꯋꯥꯅꯤꯗ." ꯁꯅꯥꯍꯣꯡꯕꯅ "ꯃꯥꯃ, ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯣꯟꯒꯦ ꯇꯧꯕꯅꯤ." ꯃꯥꯃ ꯍꯥꯏꯌꯨꯅꯦ." ꯁꯅꯥꯍꯣꯡꯕꯅ "ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯟꯗ ꯋꯥꯔꯦꯝꯈꯩ ꯆꯠꯇꯨꯅ ꯑꯣꯇꯣꯃꯣꯕꯥꯏꯜ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯔꯦ. ꯋꯥꯔꯛꯁꯣꯞ ꯑꯃ ꯁꯥꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯍꯧꯒꯠꯁꯤꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤ." ꯃꯥꯃ ꯅꯣꯛꯇꯨꯅ ꯃꯗꯨꯗꯤ ꯑꯐꯕ ꯋꯥꯅꯤꯅ ꯍꯣꯡꯕ." ꯌꯥꯏꯁꯅꯥꯅ "ꯊꯕꯛꯄꯨ ꯍꯧꯔꯕꯗꯤ ꯍꯤꯡꯕ ꯉꯝꯅꯕ ꯕꯦꯡꯛꯇꯒꯤ ꯂꯣꯟꯁꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ." ꯃꯥꯃ ꯌꯥꯏꯁꯅꯥꯗ "ꯑꯗꯨꯗꯤ ꯐꯩꯅ. ꯁꯣꯏꯕꯨ ꯁꯣꯏꯗ꯭ꯔꯕꯗꯤ ꯃꯗꯨꯗꯤ ꯑꯐꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨꯅꯤ." ꯁꯅꯥꯍꯣꯡꯕ "ꯃꯗꯨꯒꯤꯗꯤ ꯁꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯄꯤꯒꯗꯕ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯡꯁꯤꯡꯅꯤ ꯍꯥꯏ. ꯑꯩꯒꯁꯨ ꯆꯠꯇꯨꯅ ꯎꯅꯖꯔꯨꯔꯦ." ꯃꯥꯃꯅ ꯐꯔꯦ." ꯌꯥꯏꯁꯅꯥ ꯈꯔꯗꯪ ꯁꯥꯎꯔꯞꯅ "ꯊꯕꯛ ꯄꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯅꯔꯕꯁꯤꯗ ꯁꯣꯝꯗꯅ ꯍꯧꯗꯣꯛꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯦꯞꯄ ꯇꯥꯔꯤ." ꯁꯅꯥꯍꯣꯡꯕ ꯇꯞꯅ ꯌꯥꯏꯁꯅꯥꯗ "ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯃꯥꯃꯅ ꯌꯥꯏꯗ. ꯑꯩꯗꯤ ꯆꯥꯒꯁꯤ ꯀꯌꯥꯕꯨ ꯊꯛꯇ꯭ꯔꯕꯅꯤ." ꯌꯥꯏꯁꯅꯥꯅ "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗ ꯑꯃꯇꯪ ꯊꯛꯄꯤꯕꯗꯤ ꯌꯥꯏꯗꯅ." ꯃꯥꯃꯅ ꯅꯣꯛꯇꯨꯅ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯑꯗꯣ ꯆꯤꯅꯤꯗꯤ ꯌꯥꯝꯍꯟꯒꯅꯨꯀꯣ." ꯌꯥꯏꯁꯅꯥꯅ "ꯐꯅꯤ." ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯁꯅꯥꯍꯣꯡꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯅ ꯆꯪꯈꯤꯅꯕ ꯃꯉꯛꯅ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯥꯃ ꯎꯏ, ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯁꯤꯟꯅꯩ꯫ ꯃꯆꯤꯟꯕꯥꯟꯗꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯥꯃꯅ "ꯍꯣꯡꯕ." ꯁꯅꯥꯍꯣꯡꯕ ꯈꯪꯂꯞꯅ "ꯃꯥꯃ." ꯃꯥꯃꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯤꯒꯤꯅ ꯀꯝꯗꯧꯕ? ꯀꯌꯥꯗ ꯌꯣꯜꯂꯤꯕ?" ꯁꯅꯥꯍꯣꯡꯕꯅ ꯂꯀꯛ ꯇꯧꯅ
1,3,500,000ꯗ ꯌꯣꯟꯕꯅꯤ. ꯑꯩꯗꯤ 4ꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯄꯪꯀꯟ ꯀꯟꯅ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯗꯨꯅ 3,500ꯗ ꯌꯥꯅꯕꯅꯤ. ꯃꯥꯃꯅ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯁꯅꯥꯍꯣꯡꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯔꯥꯏꯕꯣꯆꯧꯕꯅꯅꯤ. ꯃꯥꯃꯅ ꯑꯣ, ꯃꯥꯁꯨ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦꯗꯅ. ꯁꯅꯥꯍꯣꯡꯕꯅ ꯑꯍꯣꯏ. ꯃꯥꯃ ꯄꯩꯁꯥꯗꯤ ꯁꯨꯅꯅꯕ ꯄꯤꯔꯛꯂꯕ꯭ꯔꯥ? ꯁꯅꯥꯍꯣꯡꯕꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯄꯤꯔꯛꯂꯦ. ꯑꯋꯥꯠꯄꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯅꯨꯃꯤꯠꯇ ꯁꯨꯅꯕ ꯄꯤꯒꯦ ꯍꯥꯏ. ꯃꯥꯃ ꯄꯤꯔꯛꯄ ꯈꯔꯗꯨꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯕ꯭ꯔꯥ? ꯌꯥꯏꯁꯅ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯀꯞ 2ꯈꯛ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ. ꯁꯅꯥꯍꯣꯡꯕ ꯑꯃꯗꯤ ꯂꯦꯡꯗꯅ ꯊꯝꯂꯤ, ꯑꯗꯨꯒ ꯃꯆꯤꯠ ꯈꯔꯗꯨꯗꯤ ꯈꯔ ꯀꯥꯏꯊꯣꯛꯄ ꯍꯧꯔꯦ. ꯌꯥꯏꯁꯅ ꯑꯁꯥꯕ ꯁꯦꯟ ꯈꯔ ꯄꯤꯊꯣꯛꯈꯤꯕꯗ ꯃꯆꯤꯠ ꯃꯆꯤꯠ ꯍꯦꯛꯇ ꯐꯅ ꯌꯥꯝꯅ ꯂꯣꯏꯁꯤꯟꯈꯤ. ꯉꯥꯡꯅ ꯆꯥ ꯄꯤ. ꯁꯅꯥꯍꯣꯡꯕ ꯑꯃꯁꯨꯡ ꯃꯥꯃ ꯆꯥ ꯊꯛꯏ. ꯃꯥꯃ ꯑꯗꯨꯅꯤ, ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ. ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯕ? ꯌꯥꯏꯁꯅꯥꯅ ꯑꯗꯨꯅꯤ, ꯃꯤꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯨ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯕ ꯊꯤꯡꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯡꯕ? ꯃꯥꯃꯅ ꯅꯅꯝꯕꯦꯝꯃꯅ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯇꯥꯛꯂꯝꯂꯒ ꯌꯣꯜꯂꯨ ꯍꯥꯏꯕꯅꯤ. ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦꯗꯤ ꯍꯥꯏꯗ ꯃꯥꯜꯂꯦꯗ. ꯑꯩꯅ ꯇꯥꯕ ꯂꯥꯜꯂꯕ꯭ꯔꯥ? ꯌꯥꯏꯁꯅꯥꯅ ꯈꯔ ꯁꯥꯎꯅ ꯈꯪꯗꯦ, ꯏꯅꯝꯕꯦꯝꯃꯁꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗ ꯄꯣꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯒꯣꯜꯁꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯥꯗ ꯇꯥꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯣꯟꯅꯗ꯭ꯔꯖꯥꯠꯂꯥ ꯈꯪꯗꯦꯗ. ꯃꯆꯥꯁꯨ ꯑꯃꯈꯛꯇꯅꯤ. ꯁꯅꯥꯍꯣꯡꯕ ꯈꯔ ꯀꯜꯂꯞꯅ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ. ꯃꯥꯃ ꯇꯞꯂꯞꯅ ꯍꯥꯏꯖꯁꯅꯨ. ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ. ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯍꯣꯡꯕ, ꯅꯪꯅ ꯍꯟꯗꯛ ꯍꯤꯡꯒꯣꯜ ꯌꯣꯟꯕꯁꯤꯗ ꯅꯆꯦꯗꯨ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ. ꯌꯥꯏꯁꯅꯥꯅ ꯑꯩꯈꯣꯏꯁꯨꯅꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ. ꯍꯟꯗꯛꯏꯅꯝꯕꯦꯝꯃꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯕꯅꯣ ꯈꯪꯗꯦ. ꯁꯅꯥꯍꯣꯡꯕꯅ ꯌꯥꯏꯁꯅꯥꯗ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯋꯥꯁꯤ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯈꯤꯁꯤ. ꯃꯥꯃ ꯁꯅꯥꯍꯣꯡꯕꯗ ꯍꯥꯏꯖꯁꯅꯨꯗ ꯍꯣꯡꯕ. ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯆꯨꯝꯕ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤ ꯅꯤꯡꯉꯤ. ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯅꯅꯝꯕꯦꯝꯃꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯨꯃꯛꯅꯤ. ꯅꯈꯣꯏꯅ ꯍꯤꯡꯒꯣꯜ ꯌꯣꯜꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯅꯝꯕꯦꯝꯃꯅ ꯍꯪꯕꯗꯤ ꯉꯝꯗ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯍꯪꯖꯈꯤꯕꯁꯨ. ꯁꯅꯥꯍꯣꯡꯕꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯃꯥꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯇꯧꯕꯅꯤ. ꯑꯩ ꯍꯥꯏꯒꯦ, ꯚꯥꯞ ꯇꯥꯔꯛꯀꯅꯤ. ꯍꯣꯡꯕ ꯅꯪꯁꯨ ꯇꯥꯎ, ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯥꯎ. ꯁꯅꯥꯍꯣꯡꯕ ꯑꯃꯁꯨꯡ ꯌꯥꯏꯁꯅꯥ ꯐꯅꯤ ꯃꯥꯃ. ꯃꯥꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯄꯣꯛꯂꯝꯕꯁꯤ ꯍꯣꯡꯕ, ꯅꯪꯒ ꯅꯆꯦꯃ ꯁꯅꯥꯍꯟꯕꯤꯒꯅꯤꯗꯅ. ꯑꯍꯣꯏ ꯃꯥꯃ. ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯏꯔꯦ ꯅꯪ, ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯔꯦ ꯃꯥꯇꯅꯤ, ꯅꯠꯇ꯭ꯔꯥꯅꯦ? ꯌꯥꯏꯁꯅꯥꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯀꯥꯎꯊꯣꯛꯈꯤꯗꯕ꯭ꯔꯥ ꯈꯟꯖꯩ. ꯃꯥꯃꯅ ꯃꯗꯨ ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯌꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯁꯅꯥꯍꯣꯡꯕ ꯉꯛꯅ ꯀꯔꯝꯅ ꯃꯥꯃ? ꯃꯥꯃꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯅꯥꯍꯟꯕꯤꯗꯨ ꯅꯪꯒꯤ ꯅꯆꯦꯅꯤ. ꯄꯪꯊꯥꯞ ꯊꯥꯞꯄꯁꯨ ꯅꯠꯇꯦ. ꯄꯥꯎ ꯑꯃꯇꯪ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯕꯗ ꯅꯆꯤꯟ ꯅꯅꯥꯎ ꯇꯧꯅꯔꯤꯕꯁꯦ ꯇꯧꯅꯔꯝꯗꯕꯁꯨ ꯌꯥꯕꯅꯤ. ꯌꯥꯏꯁꯅꯥꯅ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯗ, ꯏꯅꯝꯕꯦꯝꯃꯅ ꯂꯧꯒꯗꯕꯁꯨ ꯅꯠꯇꯕꯗ. ꯃꯥꯃ ꯇꯞꯅ ꯏꯕꯦꯝꯃ, ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯁꯥꯒꯩ ꯑꯃꯒꯤꯗꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃꯅꯤꯗꯣ. ꯅꯪꯕꯨ ꯄꯣꯛꯄ ꯑꯍꯜ ꯂꯃꯟ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯒꯗꯕ. ꯍꯣꯡꯕ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯎ, ꯈꯜꯂꯨꯅꯦ. ꯇꯥꯛꯄꯤꯌꯨ ꯃꯥꯃ. ꯅꯤꯉꯣꯜ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯑꯣꯟꯈ꯭ꯔꯕꯅꯤ ꯈꯟꯕꯗꯒꯤ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤ.
ꯃꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯍꯤꯡꯒꯣꯜꯁꯤꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯄꯤꯕꯥꯅꯁꯨ ꯃꯧꯅꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ, ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯗ ꯇꯥꯗꯒ ꯏꯇꯩꯃꯗꯨꯒꯅ ꯅꯪꯕꯨ ꯅꯆꯥ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯅꯉꯣꯟꯗ ꯀꯔꯤ ꯐꯥꯎꯒꯅꯤ? ꯌꯥꯏꯁꯅꯥꯅ ꯑꯩꯈꯣꯏꯅ ꯏꯅꯝꯕꯦꯝꯃꯗ ꯃꯗꯨꯃꯛꯇꯤ ꯇꯧꯈꯤꯗꯕ꯭ꯔꯥ ꯈꯟꯖꯩ꯫ ꯃꯥꯃꯅ ꯅꯣꯛꯇꯨꯅ ꯅꯈꯣꯏꯅ ꯈꯟꯊꯔꯨꯗꯕꯅꯅꯤ, ꯃꯉꯣꯟꯗꯗꯤ ꯃꯗꯨꯒꯨꯝꯅ ꯃꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯁꯅꯥꯍꯣꯡꯕ ꯉꯛꯅ ꯏꯆꯦꯕꯦꯝꯃꯅꯕꯣ ꯀꯔꯝꯅ ꯃꯥꯃ? ꯃꯥꯃ ꯇꯞꯂꯞꯅ ꯌꯦꯡꯉꯨ ꯍꯣꯡꯕ, ꯁꯅꯥꯍꯟꯕꯤꯁꯦ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯏꯔꯦꯝꯈꯥꯛꯅ ꯅꯍꯥꯛ ꯑꯣꯏꯔꯛꯄꯅꯤꯗꯣ꯫ ꯅꯪꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤꯗ ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯆꯥꯎꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎ, ꯋꯥ, ꯍꯩ, ꯂꯩ ꯄꯨꯝꯅꯃꯛꯁꯤꯗ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯣꯜ ꯊꯣꯛꯇꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜꯗꯨꯅ ꯃꯥꯕꯨꯁꯨ ꯃꯁꯛ ꯈꯪꯂꯤꯕꯅꯤ꯫ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯅꯪꯒꯤꯗ ꯅꯠꯇꯦ, ꯃꯥꯒꯤꯁꯨ ꯍꯤꯡꯒꯣꯜꯁꯤꯗ ꯂꯩꯅꯔꯤꯕꯅꯤꯅꯦ ꯍꯣꯡꯕ꯫ ꯃꯥꯃ ꯍꯣꯡꯕ, ꯅꯆꯦꯃꯕꯨꯁꯨ ꯃꯤꯅꯤ, ꯅꯆꯦꯕꯦꯝꯃꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯃꯧꯄ꯭ꯋꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯎꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯥꯕꯨ ꯅꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯁꯤꯕꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯅꯦ ꯍꯣꯡꯕ? ꯁꯅꯥꯍꯣꯡꯕꯅ ꯑꯇꯞꯄ ꯈꯣꯟꯊꯣꯛꯇ ꯆꯨꯝꯃꯤ ꯃꯥꯃ, ꯃꯥꯃꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯃ, ꯏꯆꯦꯃꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 3-4 ꯄꯨꯊꯣꯛꯅꯕ ꯇꯥꯟꯅꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯜꯂꯨꯕꯗꯒꯤ ꯇꯥꯟꯅꯈꯤꯗꯕꯅꯤ ꯃꯥꯃ꯫ ꯃꯥꯃ ꯃꯉꯛ ꯅꯣꯝꯂꯒ ꯅꯆꯦꯃꯁꯨ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯕ, ꯉꯁꯤꯗꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯕ ꯍꯤꯡꯒꯣꯜꯗꯨ ꯅꯍꯥꯛ ꯊꯛꯇ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯔꯦ꯫ ꯌꯥꯏꯁꯅꯥ ꯁꯥꯎꯔꯞꯅ ꯑꯗꯨꯒꯤꯅꯤꯅꯦ ꯏꯅꯝꯕꯦꯝꯃꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯂꯤꯕꯁꯦ꯫ ꯍꯤꯡꯒꯣꯜ ꯌꯣꯟꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ? ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯪꯁꯤ ꯁꯤꯕ ꯇꯥꯕ꯫ ꯁꯅꯥꯍꯣꯡꯕ, ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯀꯩꯗꯧꯕꯒꯦ? ꯃꯥꯃꯅ ꯅꯣꯛꯂꯒ ꯄꯦꯟꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤꯗ꯫ ꯍꯩꯃꯥ, ꯀꯩꯗꯧꯕꯒꯤ ꯁꯤꯖꯔꯨꯒꯗꯧꯒꯦ? ꯃꯤꯕꯨ ꯍꯦꯛꯇ ꯀꯪꯁꯤ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯍꯦꯟꯕꯦꯛꯇꯒꯤ ꯂꯨꯄꯥ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯌꯥꯏꯁꯅꯥꯗ ꯅꯆꯦꯕꯦꯝꯃꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯄꯤꯔꯛꯄꯅꯤ, ꯂꯨꯄꯥ ꯂꯥꯛ 4ꯅꯤ꯫ ꯄꯩꯁꯥꯗꯨ ꯇꯞꯅ ꯂꯩꯕꯥꯛꯇ ꯊꯝꯃꯤ ꯁꯅꯥꯍꯣꯡꯕ ꯉꯛꯅ ꯏꯆꯦꯃꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ? ꯃꯥꯃꯅ ꯇꯞꯅ ꯍꯣꯡꯕ, ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯍꯥꯛ ꯊꯥꯖꯗꯕ ꯇꯧꯒꯅꯨ, ꯃꯁꯤ ꯅꯆꯦꯃꯒꯤ ꯁꯦꯡꯂꯕ ꯃꯔꯜꯅꯤ꯫ ꯌꯥꯏꯁꯅꯥ ꯉꯛꯅ ꯏꯅꯝꯕꯦꯝꯃꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯤ ꯀꯔꯝꯅ? ꯃꯥꯃ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯅꯆꯦꯃꯒꯤꯗꯃꯛ ꯎꯟꯈꯤꯕ ꯂꯧ ꯄꯔꯤꯗꯨꯃꯒ ꯁꯅꯥ ꯈꯔꯒꯗꯨ ꯀꯥꯏꯊꯣꯛꯂꯒ ꯄꯤꯔꯛꯄꯅꯤ, ꯆꯤꯡꯅꯒꯅꯨ꯫ ꯌꯥꯏꯁꯅꯥ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯊꯥꯗꯣꯛꯄꯗ ꯌꯦꯠꯂꯤꯕ ꯏꯅꯝꯕꯦꯝꯃꯅ ꯃꯁꯥꯃꯛꯀꯤ ꯑꯎꯟ ꯂꯧꯗꯨ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯂꯣꯏꯅ ꯀꯥꯏꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯥꯃꯅ ꯅꯣꯛꯇꯨꯅ ꯂꯧ ꯍꯥꯏꯕꯁꯤꯅ ꯃꯊꯥꯡ ꯑꯃꯅꯤꯗꯣ, ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ꯫ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗꯤ ꯂꯧꯐꯝꯗꯨꯗ ꯇꯥꯈꯤꯕ ꯅꯠꯇꯦ, ꯍꯤꯡꯒꯣꯜꯁꯤꯗ ꯇꯥꯈꯤꯕꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯆꯦꯠꯅ ꯀꯣꯟꯖꯔꯤꯕ ꯂꯧꯐꯝꯗꯨ ꯀꯥꯏꯕꯗ ꯃꯍꯥꯛ ꯑꯗꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯨꯝ ꯀꯞꯈꯤ, ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯨꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯂꯩꯇꯦꯡꯅꯤꯗꯅ, 100ꯔꯛ ꯂꯩꯕ ꯌꯥꯏ, 100ꯔꯛ ꯁꯤꯕ ꯌꯥꯏ, ꯑꯗꯨꯒ ꯁꯤꯗ꯭ꯔꯕꯁꯨ ꯍꯤꯡꯕꯗꯤ ꯍꯤꯡꯒꯅꯤꯗꯅ꯫ ꯁꯅꯥꯍꯣꯡꯕ ꯀꯞꯇꯨꯅ ꯃꯥꯃ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯄꯩꯁꯥꯁꯤꯡꯁꯦ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯏꯆꯦꯃꯒꯤ ꯃꯐꯝꯗ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯃ꯫ ꯃꯥꯃꯅ ꯍꯣꯡꯕ, ꯇꯧꯅꯨ ꯅꯆꯦꯃꯥꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅꯤ,
Magidi nang nathantaninehe hongba. Nangnane paisasi lahoudrabadi mahakti tasengna sirani. Mangonda taklamdana hingoldu yonba yaroi haibagi cheduda nache amana hek soi taubaga khanghoudana lektharakpadagi mahak ngasisu hospitalda leiri. Nabai bungodane paisasingse aigi inakta chenduna thilaklambani. Mana pirurabadi lana khankragani. Aibu amukta thinbiyu sanahanbigi mathwai amukta kanbiyu haina nabai bungoduna aingonda khurumlaga kaplamine hen hongba. Mamadu kapi. Hongba, ai ahalni sigadaba kuisilaktrabani. Nangi namaga pokminnaba nangi mamanido. Laikhidrabi aigi ichedo. Laikhidrabi aigi icheduna taibang thadoklamdaida. Mama mapa yaudana lehoragadaba nachinnokwanibu mamagi ipamda sinarambanido hongba. Sana hongba kaplaga. Mama kapna. Hongba, nang mamagi maisi amukta yengu. Nache magi mathwaisi amukta kansi kaidawbage. Hayeng aina siraga aigi nungsiraba ichedugi mafamda imaisi utluba ngamoidawrene hongba. Sana hongba kapna. Mama, namaku amuktadi ngakpiyu kaidawbage. Yaisnasu kapna. Aikhoidi angangni. Pumnamakse aikhoina pangbadagi thokiba ngaktani. Aikhoibu ngakpiyu. Mama, maipai taithokna noklaga. Haugalu. Ichaga imakana kadaidagi laluni. Lalibadi thawyam puba nangi mamani. Aina matam chana nakhoibu yengsinhaudabadagi thoklibani. Fare. Nache masu pausi tabada onthokna harauzararani. Nakhoisu nache magi manakta khara chatpiyu. Mahak nakhoibu khaurang nangairibani. Yaisna tapna. Tharaba imaisi puraga ikhoi karamna inambema unaba chatkani. Onthokna ikaikreda. Mamana noktuna. Ikairuno. Ichasidi makha thabana mathak thongbada khangdabadagi lankibadi lanba kaude. Taibangi haunani. Nakhoigi nasak hek ubada sanahanbigi anabado pungpha phakradabani. Mari haibado masinini ibema. Mama, adudi aisu chatlage. Leikaigi ipanamasu leheuri. Leikaiduda haldi yamsilaktrabanina ngaihaktang yaurudrabadi hekta waraugadawriba. Sidine ahal loiba haibasi onthokna lukre. Ihe, aidi ikaw kawida. Aidi isu tamphamanida hairamdredo. Lepkhatlaga chatnaba semsai sanahongbana. Yarani ma lairik paramgani. Mama, aduni hongba isu mathandani laithokpa yaba natte. Kanna seno, adudi ai chatlage ko. Sanahongbaga yaisnaga mamada khurami. Yare. Yare. Adu nakhoi nache magida chatpadu kauni ko khara thuna chatpiyu. Yaisnada, ahoi, mama haugatuna chatpa hawi. Sanahongba amasung yaisna mamada yengduna lei. Mama kharadang chatlaga mangak leisilaktuna hairi noktuna. Adugane hongba. Nakhoi ni hingol yonbada court ki chega thaduna thingbadudi nache mana aigida chelaktuna kaplabadagi aina sinkhibani. Nangi awangi bo chawbadu senjao paibani marosing leibani. Che thaduna tinghaudrabadi mana khumang sausinkigani haiduna tawkhibani. Madugidi nache mada saurunu aingonda sauhe hongba. Sanahongbaga yaisnaga ngakna yengnai makoigi matawduda mama nokphet tawi. Ai chatle he angangsa. Nakhoi sanahanbigida chatpadu kaunu ko. Sanahongba amasung yaisna mamada chatkibadu ngakna asum munna yenghawi. Sanahongbana laibakta thamliba paisasingdu laukhatlaga yaisnada pi. Yaisnana sanahongbada ngakna yengi mai tapna mamthaki. Matang asida Lanchenba Meetei na iba HAK haina mingthonba lila macha asi pathokchaba loisinjari pumnamapu thagatjari.